Kuki Army na tholise Indian Army thonbagi type ta tholakpagi mong ama lakpase masigi nungi atrase si yamna neinaba mathau tabra na khanje azu myam neinamne si aido isin naw singsu mikap thokpa hena mitna singba ju oiminase ya thamjari mayam bari ya kaminarase ai karigumba wafam ma phongdokjage na Kuki gi makoigi sugi matang makoigi organization leiraroi makoigi apunba oina leirani haibagi matangda video ma viral ma lae viral chaliba makoigi manungda oiba keno idoini nangnaba potto yamna sigi post aina di khangbadi natte kya maru oibano kya maru oidabno haibado adu makoina yam importance oina launai ko maduki matangda haibadi kaigino ada hujik Kuki gi naron singse sugi manungda or group atei tei tara taret henna leiba mali moigi hujik hainariba potu da ko tara taret henna leiba sida hujik moigi PS haukip haibro aduduna notice ama thoe makoigi ko video daramaga makoigi TV channel amagi kuthangda hairiba keno sida apunba oina makoigi apunba loi punjalaga Kuki Army oina tholani na Kuki Army oina thongre aduda chairman oina chief chairman hoigi kenoina naron moigi kenoi leader kwai leader oina thamdoisina German haiko German sina mana chief oirani haire Kuki leader oina adu hairiba potsingse aigi motta sum aina khangdabaini sidi ai khangde ta sengna khangdaba potip khangdabaini adu akhangbiyaw su dum haibiro sida makoina hainingiba potsi samna KNO KNA KNAB natraga aduada mayam leidana mayam leiba sida adugi mayam do loina suda leiba khotpa ama leiba khotpa loi muthatlaga makoije Kuki Army haina tholani haireba haibadi Kuki Army na tholani haibate Kuki Army oina tholena haiko mana jeki hairiba nupa sina ado hairiba potse Kuki Army oina tholaga maduda tongjadoisina karino tong mangjadoisina kaino haibadi ai khangde adubu makoina mu hairi maduda atoppa organization haibadi makoina haijeko CSO atei leiriba Kuki Army gi manungda changning ba leragadi Kuki Army gi manungda changpa yagani na moina dumaina su mention tawiko madu aigi motadi maru oibra na su khalle haibadi akoigi ama masin akoigi sininaw singsu manungi mapan gi mayam su leiri hadiba posing na hena di khangungani sigi matangda aduga makoina apunba ama haibadi A to Z leibase ama tang sina gi baiwani da makoina adugi poto hujik video do viral ama lae ado yamna maru oina khala tawjarakpani ado kanagu makharandi maru oidena lawrambasu yai adubu aigi motadi hairiba PS haukip hairiba pose khwaidai leader oiriba mana adugumba wahayama phongtora Kuki Army oina thoni hairesina takpadi samna haibada Indian Army Manipur Police US Army adaidi maigi myam leitra adumaina moizu sinar eise kari lalong leibano natraga katai bahubada hujik hairiba Kuki Army na thonjangraga maduduna akoigi Indian Army gi type ta tawraga sinar toribra haiba means kai haitare country ama phangakanda country dugi army ana magi country do sinaraga tawra abra haibado ai engonda sum khanjabagi ai life se hangjarakpani mayamda karigumba mayamna khangba lerga su dum haibiro ai ju knowledge oisage adu makoigi Kuki Army na tholaga atopa moigi organization atai sing haitare nungda suda leiba khotpa se loina muthatlaga hujiki hairiba Kuki Army oina khangnaraga amat oina pullena hujiki keno duna haireba ko PS haukip duna adu German duna keno head oirani mokoigi sida jinnaw sing khangba yarugasu adum khara share to biro na ai message pijari aiju khangjahoge masijina kadai bu kanade natraga kadai bu boda makoina tawrise chummi natra lali akoida kanagi support phangdi haga ai tasena khangde sumbasu duna jinnaw singna khangba legasu dum haibiro adum share to biro haibase ai myam famda thamjari amani oiradi good idea at least sida makoina amma oirakpa haibase
good idea je makhoi gi oina good idea oidorira akhoi gi oina good idea oidorira makhoi gi leader amana hairak pa haiba se makhoi gi oina good idea oiradra na khalle हाइबदी मखोई की ओइबा आइडियोलॉजी अमा मखोई की टारगेट अमा लेरमबनी ना खल्ले अदुई तारगदी अखोई जु प्रिपरेशन अमा दरकार लेब्रा ना खल्ली अखोई की मनुंग मपान खाइदना करी तौबा दरकार ले करी अखंग हाइसिंग ताना बिरगा मखोई की बैकग्राउंड कना लेते हाबसु खंगदोकपा अमा चंगब्रा दरकार ले अदुगा कुकी आर्मी एना थोलकपा सिना ताकपदी आर्मी हाइबगी मीनिंग जे सिदा कुकी दंग पलगा कुकी अपुनबगी पुंजलगा कुकी आर्मी एना थोलैजे मसिगी नुंगी आथ्रसे मसिजु खंगबसु दरकार लेब्राना खले आई वखंदा को मरु ओइब्राना खले फना अमत्ता खनबा यादे मोइना अफबा अमत्ता तरो मोइना अफबदी सुंदौ तरोय मोइना पुंजलगसु अमत तरोगसु अफबगी वखंदी सुगं खनबिरुरनु आइना इचिनाउ सिंगदा को सरजु हिजम इचिनाउ सिंगदा इचे इचल सिंगदासु आइना हाइजनिंगबदी मखोय अमतंग पुलगस अमतंग ओइना सेमागसु मखोयगी ओइबा करिगुबा अफबमदी खल्ला अरोय अफबमदी तौरा अरोय आइना हाइजनिंगिसिना अखोईगी फत्तनबा नत्रगा मखोईगी बैकग्राउंड कना लेरबनो मखोईगी मतुंग कना लेपबनो हाइबदो मधु मखंगबसे दरकार लेब्राना आइजे लाइव थाजरकपने अमदी ओइरनी ब्रो हाइरकपसे अखोईगी मिटना सिंहल्ले थागचरी आइना ngasi हाइजरइबा पोतसे हुजिकता आइजो हेप फंगबगा अखोईगी चिनाव सिंगना हंगनरगा सी ट्रांसलेट तौनरकपने मोईगी नोटिस थोकपदुरो मखोईगी नोटिस अमा केनोना PS हाउकीपना थोकपा मागी वीडियो दुगी मतुगिना मरु ओइबा पोट अमा लाकपा मतमददी अदुगी पोस्ट तो खलनबा अमा दरकार लेब्राना खले अदो अदुगी मोइना ग्रुप अमा सेमजलगा